ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯌꯦꯡꯉꯨꯗꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯨꯄꯥꯅ ꯆꯥꯕ ꯆꯠꯄ ꯑꯗꯨꯝ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯒꯅꯦ ꯍꯩꯖꯥꯡꯁꯦ ꯆꯥꯐꯝ ꯈꯪꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯉꯥꯁꯤꯡ ꯃꯀꯣꯛ ꯊꯣꯡꯕ ꯄꯣꯔꯛꯑꯦ ꯉꯥꯁꯤꯡ ꯃꯀꯣꯛꯁꯦ ꯑꯩꯒꯤ ꯄꯨꯈꯝ ꯃꯊꯛꯁꯤꯗ ꯇꯥꯎꯅ ꯂꯩꯔꯦ ꯑꯣꯟꯊꯣꯛꯅꯗꯤ ꯐꯖꯈ꯭ꯔꯦꯕ ꯆꯥꯛꯁꯨ ꯂꯥꯝꯁꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯗꯕꯁꯨ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗꯣ ꯆꯥꯂꯛꯑꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯉꯥ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗꯗꯅꯅꯦ ꯑꯗꯨꯝ ꯂꯩꯔꯝꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯥꯅ ꯃꯥꯁꯤ ꯖꯥꯔꯨꯄꯥ ꯕꯖꯥꯔ ꯆꯠꯂꯨꯕꯗꯒꯤ ꯉꯥ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯉꯥ ꯃꯀꯣꯛꯁꯦ ꯑꯩ ꯁꯤꯒꯤ ꯃꯨꯛꯕꯥꯡ ꯆꯥꯔꯒꯦ ꯍꯥꯏꯅꯅꯦ ꯉꯥ ꯃꯀꯣꯛꯁꯦ ꯈꯔꯁꯨ ꯆꯥꯎꯔꯦꯕ ꯑꯁꯤꯗ ꯑꯩ ꯄꯨꯈꯝ ꯃꯊꯛꯁꯦ ꯂꯩꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯆꯜꯁꯤꯡꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯤꯗꯨꯅꯤ ꯑꯁꯤꯒꯤꯁꯤꯅꯅꯦ ꯀꯩꯅꯣꯅꯦ ꯀꯣꯝꯕ꯭ꯔꯦꯛ ꯀꯣꯂꯣꯃꯤ ꯅꯠꯇꯦꯀꯣ ꯀꯣꯝꯕ꯭ꯔꯦꯛꯅꯤꯁꯦ ꯑꯀꯪꯕꯗ ꯃꯔꯤ ꯆꯠꯂꯒ ꯄꯥꯟꯕ ꯂꯩꯕꯥꯛꯇ ꯍꯧꯕ ꯄꯥꯝꯕꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯍꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯣꯝꯕ꯭ꯔꯦꯛ ꯍꯥꯏꯗꯅꯀꯣ ꯑꯁꯤꯅ ꯑꯃꯨꯛꯅꯦ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯕ ꯃꯣꯏ ꯌꯣꯜꯂꯤꯕ ꯃꯤꯗꯨꯅꯅꯦ ꯑꯁꯤꯁꯦ ꯀꯣꯝꯕ꯭ꯔꯦꯛ ꯅꯠꯇꯦ ꯀꯣꯝꯕ꯭ꯔꯦꯛ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯀꯩꯒꯤꯅꯣꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯕꯗ ꯑꯁꯤꯒꯤꯁꯦ ꯂꯩꯀꯪꯗ ꯄꯥꯟꯕꯅꯦꯅ ꯍꯥꯏꯔꯤꯑꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯟ ꯂꯩꯕ ꯑꯩꯗꯤ ꯎꯕꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯅꯥꯁꯦ ꯃꯄꯣꯞꯁꯦ ꯆꯥꯎꯗꯕꯅꯦꯕ ꯁꯥꯡꯇꯛ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯟꯕ ꯁꯤꯁꯦ ꯀꯣꯝꯕ꯭ꯔꯦꯛꯇꯤ ꯅꯠꯇ꯭ꯔꯦ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯁꯤꯡꯗ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯣꯝꯕ꯭ꯔꯦꯛ ꯍꯥꯏꯅꯩꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯤꯅꯗꯤ ꯑꯗꯨꯏꯗꯣ ꯀꯣꯂꯣꯃꯤ ꯍꯥꯏꯅꯩꯌꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯀꯣꯝꯕ꯭ꯔꯦꯛ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯅꯍꯥꯟꯒꯩ ꯆꯥꯕ ꯀꯣꯝꯕ꯭ꯔꯦꯛꯇꯨꯒꯗꯤ ꯃꯥꯟꯅꯗꯦꯕ ꯁꯤꯒꯅ ꯃꯔꯤꯡꯈꯥ ꯉꯧꯕ ꯂꯩꯔꯦ ꯑꯗꯒꯤ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯍꯩꯖꯥꯡꯒꯤ ꯍꯩꯖꯥꯡꯒꯤ ꯒ꯭ꯔꯦꯚꯤꯗꯣ ꯊꯥꯎꯔꯒ ꯈꯔ ꯅꯪ ꯂꯥꯎꯍꯜꯂꯦ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎ ꯆꯥꯔꯅꯤ ꯑꯗꯩ ꯑꯁꯤꯅ ꯆꯝꯊꯣꯡꯅꯦꯕ ꯑꯩ ꯅꯨꯄꯥꯗꯤ ꯃꯥ ꯊꯥꯎ ꯀꯔꯤꯁꯦ ꯃꯥ ꯈꯔ ꯆꯥꯕ ꯂꯦꯞꯄꯦꯕꯀꯣ ꯑꯗꯣ ꯑꯩꯇ ꯉꯥꯏꯔꯦ ꯆꯤꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯗꯤ ꯃꯥꯛꯇꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯨꯝꯕꯀꯁꯦ ꯑꯗꯨꯝ ꯀꯩꯀꯩ ꯍꯥꯏꯗꯤ ꯉꯥ ꯆꯥꯛ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯆꯥꯗ꯭ꯔꯦꯕ ꯃꯥ ꯃꯁꯥꯅ ꯑꯦꯚꯣꯏꯠ ꯇꯧꯖꯔꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯃꯁꯥꯅ ꯆꯥꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞꯅ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯄꯣꯔꯛꯑꯦꯕ ꯑꯗꯣ ꯉꯁꯤ ꯉꯥ ꯊꯣꯡꯉꯤꯁꯦ ꯃꯥ ꯉꯥ ꯊꯣꯡꯕꯒ ꯆꯥꯗꯦꯕꯀꯣ ꯉꯥ ꯃꯇꯨꯡꯒ ꯑꯗꯒꯤ ꯆꯝꯊꯣꯡꯒ ꯇꯧꯅ ꯑꯗꯨꯝ ꯆꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯗꯤ ꯍꯦꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯆꯥꯛꯁꯦ ꯂꯥꯝꯃꯦ ꯆꯥꯛꯇꯤ ꯆꯥꯛꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯑꯍꯥꯟꯕ ꯆꯝꯊꯣꯡ ꯍꯥꯟꯅ ꯆꯥꯔꯨꯕ ꯇꯥꯔꯒꯗꯤꯅꯦ ꯉꯥ ꯊꯣꯡꯕꯩ ꯃꯍꯥꯎꯗꯣ ꯐꯪꯉꯔꯣꯏꯕ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯁꯦ ꯁꯤ ꯍꯥꯟꯅ ꯍꯣꯠꯅꯔꯒꯦ ꯉꯥ ꯃꯇꯨꯝ ꯑꯃꯁꯨ ꯌꯥꯎꯍꯜꯂꯛꯑꯦ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯉꯥ ꯃꯀꯣꯛꯀꯤ ꯃꯨꯛꯕꯦꯡ ꯍꯥꯏꯗꯣꯏꯔꯥ ꯃꯨꯛꯕꯥꯡ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯃꯀꯣꯛ ꯁꯦꯁ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒꯅꯦ ꯆꯥꯛꯁꯨꯅꯦ ꯆꯥꯐꯝ ꯈꯪꯗꯦꯕꯣ ꯑꯗ ꯅꯍꯥꯟ ꯑꯃꯨꯛ ꯑꯆꯝꯕꯒꯤ ꯃꯨꯛꯕꯥꯡ ꯇꯧꯈ꯭ꯔꯦꯗꯅ ꯑꯆꯝꯕꯒꯤ ꯃꯊꯦꯜ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯊꯥꯎꯒꯤ ꯃꯊꯦꯜꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯊꯥꯎꯁꯦ ꯈꯔ ꯌꯥꯝꯃꯦ ꯑꯩꯅꯦ ꯉꯁꯤ ꯑꯁꯤꯒꯤ ꯃꯅꯥꯁꯦ ꯎꯕꯗꯅꯦꯕ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯑꯁꯤ ꯃꯥꯅ ꯕꯖꯥꯔꯗꯒꯤ ꯉꯁꯤ ꯕꯖꯥꯔꯗꯩ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤ ꯂꯩꯔꯛꯄꯗꯣ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕ ꯑꯗꯨꯝꯗꯤ ꯃꯥꯟꯅꯩ ꯈꯪꯗꯦ ꯀꯃꯥꯏꯅ ꯈꯦꯠꯅꯩꯅꯣ ꯈꯪꯗꯦ ꯀꯣꯝꯕ꯭ꯔꯦꯛꯀ ꯑꯗꯨꯝ ꯃꯍꯥꯎꯗꯤ ꯃꯥꯟꯅꯩ ꯉꯥꯒꯤ ꯈꯥꯎꯒꯁꯦ ꯑꯩ ꯅꯨꯄꯥꯅꯦ ꯃꯔꯤꯡꯈꯥꯒꯤ ꯈꯥꯎꯁꯦ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ ꯂꯩꯇꯅ ꯆꯥꯗꯦ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯎꯋꯦ
ꯑꯩꯅ ꯉꯁꯤ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯊꯣꯡꯖꯔꯒꯦ ꯅꯪ ꯃꯨꯛꯕꯥꯡ ꯇꯧ ꯍꯥꯏꯕ ꯊꯣꯡꯁꯨ ꯊꯣꯡꯕ ꯆꯥꯁꯨ ꯆꯥꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯨꯛꯕꯥꯡ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯥꯈꯤꯕꯁꯤꯅꯅꯦ ꯇꯣꯉꯥꯟ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯥ ꯆꯥꯕ ꯃꯥꯁꯨ ꯌꯥꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯈꯖꯤꯡ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ ꯑꯃ ꯂꯥꯛꯄꯅꯦꯕ ꯆꯥꯕꯗ ꯌꯥꯝꯅ ꯇꯧ ꯌꯥꯏꯌꯦ ꯇꯣꯠꯆꯩ ꯌꯥꯏ ꯌꯦꯡꯅꯤꯡꯗꯦ ꯌꯥꯏꯌꯦ ꯑꯗꯨꯏꯗꯣ ꯑꯩꯅ ꯇꯧꯔꯤꯗꯣ ꯇꯧꯅꯤꯡꯅ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯗꯣ ꯆꯥꯛ ꯆꯥꯕꯗ ꯌꯥꯝ ꯐꯨꯟꯒꯜꯂꯦꯕ ꯑꯗꯣ ꯐꯨꯟꯈꯤꯕꯗꯨꯅꯅꯦ ꯆꯥꯛꯇꯣ ꯈꯅꯥꯎꯗ ꯍꯥꯟꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯇꯧꯔꯤꯅꯦꯕ ꯁꯤꯜꯆꯔꯗꯒ ꯌꯦꯡꯉꯣꯏ ꯒꯨꯍꯥꯇꯤꯗ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯒꯨꯍꯥꯇꯤꯗ ꯆꯠꯂꯒ ꯌꯦꯡꯉꯨꯗꯣꯏꯅꯦꯕ ꯉꯥ ꯃꯇꯨꯡꯒ ꯆꯥꯅꯤꯡꯗ꯭ꯔꯤꯗ ꯍꯥꯔꯦꯒꯦ ꯑꯩꯅ ꯆꯥꯛ ꯆꯥꯏꯅꯦ ꯆꯥꯏ ꯌꯥꯝꯅ ꯍꯨꯁꯤꯌꯥꯔꯅ ꯆꯥꯏꯅꯦ ꯌꯥꯝꯅ ꯍꯥꯒꯜꯂꯦꯕ ꯑꯩ ꯆꯥꯕꯗ ꯑꯗꯨꯅ ꯌꯥꯝ ꯍꯨꯁꯤꯌꯥꯔꯗ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯆꯥꯏꯅꯤ ꯆꯥꯛꯁꯦ ꯈꯅꯥꯆꯤꯟꯗꯒꯤꯅꯦ ꯈꯅꯥꯎꯗ ꯇꯥꯈꯤꯕꯁꯦ ꯀꯔꯤ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯅ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯆꯥꯏꯅꯦꯕ ꯍꯥꯎꯕꯗꯤ ꯁꯤ ꯃꯅꯥꯗ ꯂꯩꯔꯦ ꯃꯀꯣꯛ ꯆꯨꯞꯄꯁꯨ ꯍꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔ ꯆꯤꯛꯅꯕꯅꯦ ꯆꯤꯛꯇ ꯑꯁꯤ ꯃꯅꯥꯁꯦ ꯑꯩ ꯇꯧꯁꯤꯟꯅꯕ ꯀꯥꯟꯗ ꯑꯩꯗꯤ ꯆꯥꯅꯤꯡ ꯌꯥꯝ ꯄꯥꯝꯖꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯃꯅꯥꯁꯦ ꯍꯥꯎꯋꯤ
ꯉꯥ ꯃꯃꯤꯠꯅꯦ ꯉꯥ ꯃꯃꯤꯠꯁꯦ ꯍꯩꯅꯗꯦ ꯑꯃꯃꯝꯗꯤ ꯃꯤ ꯑꯃꯃꯝꯗꯤ ꯉꯥ ꯃꯃꯤꯠ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯥꯅꯕꯅꯦ ꯍꯥꯒꯦ ꯇꯧꯋꯦ ꯌꯦꯡꯕ ꯍꯥꯎꯔꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯋꯦ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯦ ꯉꯁꯤꯗꯤꯅꯦ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯒꯥꯏꯅ ꯍꯋꯥꯏꯖꯥꯔ ꯄꯨꯊꯣꯛꯑꯝꯃꯕꯅꯤ ꯆꯥꯕ ꯍꯩꯇꯔꯦ ꯑꯃꯨꯛꯀꯣ ꯃꯤ ꯆꯥꯅꯤꯡꯉꯥꯏ ꯄꯨꯊꯣꯔꯛꯏ ꯃꯤꯗꯥ ꯍꯩꯇꯦ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯨꯄꯥꯅ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯑꯗꯨꯝ ꯃꯁꯥꯅ ꯊꯣꯛꯂꯛꯄꯗꯣꯅꯦ ꯃꯁꯥꯅ ꯊꯥꯗꯣꯔꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩ ꯅꯨꯄꯥꯗꯤ ꯊꯥꯎ ꯀꯩꯁꯦ ꯑꯗꯨꯝ ꯄꯥꯝꯖꯩꯌꯦꯕ ꯆꯥꯕꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗꯦꯅ ꯃꯁꯥꯒꯤ ꯈꯜꯂꯒꯅꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯤꯁꯨ ꯉꯥꯡꯉꯝꯃꯤꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯉꯥꯡꯉꯝꯃꯤꯅꯦꯕ ꯃꯥꯒꯤ ꯆꯝꯊꯣꯡꯁꯦ ꯑꯃꯨꯛ ꯆꯥꯔꯤꯉꯩ ꯍꯥꯎꯕ ꯈꯗꯥꯡ ꯑꯃꯨꯛ ꯁꯥꯔꯦ ꯍꯥꯎꯋꯦ ꯌꯥꯝ ꯁꯥꯏꯌꯦ ꯃꯊꯛꯇꯁꯨ ꯐꯦꯟ ꯊꯥꯔꯤ ꯁꯤꯗꯁꯨ ꯐꯦꯟ ꯊꯥꯔꯤ ꯃꯊꯛꯇꯁꯨ ꯐꯦꯟ ꯊꯥꯔꯤ ꯌꯥꯝ ꯁꯥꯏ ꯈꯥꯡꯉꯝꯗꯦ ꯃꯄꯥꯟꯗ ꯆꯠꯂꯒ ꯕ꯭ꯂꯣꯛ ꯅꯝꯕ ꯉꯝꯕꯩ ꯁꯛꯇꯤ ꯂꯩꯇꯦ ꯏꯃꯨꯡꯗꯐꯥꯎ ꯈꯥꯡꯉꯝꯗꯦ ꯃꯌꯥꯝ ꯍꯥꯎꯔꯦ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦꯀꯣ ꯁꯥꯡꯕꯅ ꯂꯣꯏꯔꯦ